House da opposition ki MLA Sri Ranjit Nam ka hai tupa thona swain to biu Mizoram ki chief minister dong lau biu akhoi matung de lepche gen hai bam tabi ram gani mayam na pen da do tang taba final solution laktri yes akhoi yari aduga thabak ti paikhalak ti haibdi hairoi se paikhalai lu raba laina ni na laina do phana phana da matam jang ne haibni da aluna paikhalai ba thabak mitop khandora iba NRC tongna bai lambi changsal iba fencing tok sala iba FMR pangthora iba ILP bu sala iba Manipur bu recognize tokduna matamam da Maharaj Kulchandra ada thamgiba Andaman da thambado Mount Manipur haidana madugumba khoi da respect tawirga pibi reiba chawgraba India gi warship ama INS Imphal na tholaga adugumba mington kya pirei se Manipur khallaga akhoi gi khallaga central government sina pithara ibane Sigumba Tabak Paikala central government sigi Oiriboji candidate sina Akhoi Matada Marakta Stanamalo Bidaga Amuka Saturibune Mayam Happy Hanasu BJP MPM Lemidi Moike Tawi and Haibia MLA to Patabale Hongtu Idudi Hongdoktro Sagolban Guanida Kalekana Henrumge Hanjan Honga in a Tropazamana That I don't last the 18 group in Yamu Sibidra only Takatri Ha Adu laiba nova candidates ya Using minister oirabane education gi education minister oina magi achoba role ma handak pangthueba angang sing relief camp ta leiba angang sing using like tamda somdai chenilakpa khotpa mapam ga mangna da like tam phangdaba mi lising tratuki mathak ta leiki banda madugi lising mi lising tratuki mathak to more than 90% Larik Sik Moina Tamhan Greva Hanaki Education Minister Sina Anak pa school hapchen na ko sidia ko chinti banati nam su biram gan khanga bani magi acha overall man as a minister moina sometimes action speaks louder than words haibdo taw thora pasni hena daka tar ko mi yawi chin na pungang ngang ba oide na handak house da opposition ki MLA Sri Ranjit Nam ka hai lupa thona swain to biu Mizoram ki chief minister dong lau biu akhoi matung de lepche gen hai bam tabi ram gani nupa thona lau dasu Mizoram dong lau dasu fencing di khoi pire ngoina lau dan le hole fencing di khoi yoina yara pire pulap yoina FMR so khoi yoina pire illegal migrants khatok pai su Mizoram yauna khoi yoina pire darka ta ba thabak tuna adun final solution ama porpasu sigi government sina tana porpa ngamoi thajabiu khoi myam amuk tang myam tang da law minasi Sri Thongaujam Basanta Kumar na thank you